Sakhangdaba khutlai paiba meeoi singna churachandpur leiba State Bank of India SBI branch da lut tawduna sel lokre thodog asing asi nungtil pung anirom taba matamda churachandpur district ki salvung da leiba SBI branch da thokibani SKTV news na phangba pawgi matungina Sakhangdaba khutlai paiba meeoi singna SBI branch asida changlakpa staff sing kian khangan baga loinina branch asida thamba chel chaorakna lupa lakh kun namduna laukibani hairi Thodog asigi matangna Churachandpur District Police na case ama lokhatuna thijen bahaukrei ngasigi asina Manipur irang thorakpadagi hauzik fawbada bank loot tawbagi mari leinaba thodog mari suba oiri ningsing bayai kumja lisingani kungi September gi tang mari da Churachandpur SBI branch dagi nungtil pobopta lupa crore amaga lakh tara manga loot tawki kumja lisingani kun humdogi July tara da district asida leiba access bank ta loot tawduna lupa crore amaga yamlaba sana sing Sakhangdaba singna puraga chatki loinina lisingani kun humdogi November kuntra da Urkhol district headquarters ki violent bajar da leiba Punjab National Bank tasu Sakhangdaba singna loot tawduna lupa lakh tara nipan hen bagi senpham puraga chatki bagi thodok thoki